Mamang thagniam gin mit sing pikala ki wakat sing star kumpulu sing ngam kre matam sang dam tabak sing process tawriana chief minister na fongdok pre Chief Minister N. Birena Luching BJP government lak padagi sing amri tamani tamrak nung sing ba hengelak na saukot pagilan din sang silaki na Minister Bishwaji fongdok pre CTO Infal West na kakulong Infal di godaw na bigil palak ni palong gitongan to makai sing pagat kre Manipur government na same kiba special task force na surprise visit chatun oil pump singa asoy baran ba lay libra na jengsin mahaw kre Class 10 pass tong the candidate ama ozaw in khan batanatna asaba certificate pai ba sing su ozaw in khalam lehana AISF na ramsa gi mathik maral sirakni amasung laikidraba saknai ba ai ba aramam somarendro gi taratare subading sing kumon dumitta miyam na hikat lekat tamdur ikai kumna putkre Manipur adom na yembir bis impact news ni ayokram somendro naujek pungja sa pawgi maroi ba pausing miyam da pijari mamang thada pangthok ki ba miyam gi numit tapikala ki ba wakat sing sada humpul loisin ba ngamkre matam sang adap thabak sing process tawri hana chief minister na fongdok kre wafam singa chief minister banglo da pangthok ki ba manipur gi sing lamdam gi mioi singa miyam gi numit pangthok tuna unab gi thoram da chief minister na fongdok ki bani loinana miyam gi numit sida chief minister unab lakwa mi Yambadagi Kudong Sada Kaya Mayok Nakiba Asi Karado Warabasu Kok na district Kaidok Laga Pangtok Pina Naba Marilene Singi Pung Singchilakli. Ngasi Elta Gahuna Tongan Singilam Singik Lakwamiam na Chief Minister Unab Lakpada Singilam da Putok Saba Potokya Chief Minister the Kudol Tamdan na Pudu na Laknaki Loinana Makoy Makoy Wakat Sing Chief Minister Gahaktiang na Unaduna Wakat Labatungda Haraw Tayam na Hanaki. Mi yamba madi nung sagi may sakang madi kudong sada bakar mayok na rabasu chief minister na miyam giwa katab na ba thong law na hangdo na thamba sida chingilam na gilak kunja sing na haraw tayamba fongdok na ki laki ba wakat singa sigi ayam badi lambi thong fatabagi sanabung laitabagi layang ngamzadaba laidaba singi amadi thabak fangdabagi awaba haidaba sing asina oiki Nakalamramda government ki oiba thabak lawbagi sangyeng da mai pak daga thabak pi dabagi wakat su chief minister da laki Moida asakara ubudong tawi. Ato government sida sumaina singi mayam, adi rural gi mayam. Approach to wahor pose. Good beginning nene lawi. Ato masida I need support of the masses. Maximum I praja singi apam base aning base deliver to no by honori. I koi no hujik kutak te implement obunga moida demand sulak to banati. But moina demand tarap ko batati at least 60% muki sang bede koi dum. Thabak to rin lawi. Ay kunla le su chief minister ga ngang na ngam ba gi matam la ba. Ay yam haraw yam nungai ting tribal mayam sila aduga unarasu akoi gi aning ba loin haidok pa ngam gada mande aduna yaradi district wise khaidok pibra natraga district ani ponbra sigumba khra sembiradi khoi singi khoi yam haraw jagi na si atham jagi asu puwa na ngai ri bisi numi chup na ngai ge do serial number maning da le he ba adu handaki chief minister sina ekhoi public singbu asu maina pura open taw biraga unaba phanghan bisi yam nungai haina haijege moida asakara ubudo Nongthongum Birena Luchingba BJP ki chungsin aba government lak padagi sing amadi tam ani ki marakta thajan aba lakle lenga ga sigma khada state asi saukot pagi lambi da punna sanction binari haina works minister Thongam Beswajina fongdokre wafama singa si prime minister Narendra Modi na Luchingba India government na sayahum mapung farak pagamari lena na pangthok pathoram sabka saath sabka vikas sanmelan senapati district headquarter da pangthok ki badu gamari lena na fongdoki bane Minister Thongam Beswajina hai ke bada thajaba leiba mafam da santi lakane santi leiba mafam da sakot pamade nungsi sanaba purakani Se Minister Nongthongum Birena Luching Balenga kasigi makada sing amadi tam ani gi marakta thajanaba lakle miyam na ningtam na nungsi chanan leiba haure masida sunatana BJP gi ano balenga kasida miyam gi thajaba lakle loidana lenga kasinasu miyam gi apam khangna thabak tawba haurakli
Minister Thongam Biswajan ang asig thoram ko marilele na Center the Prime Minister Narendra Modi ki liching makada sahi lengak parak pasida laibak asi sakot pagi lamda anobo mayon amag loina na sangshilakli Narendra Modi ki government asina lair ba miam maruaina nupi obi singi yaipa thorang marilele na scheme kya paikalakli scheme sing asi kana ba miam da yon ba asi marilele ba line department amadi BJP ki volunteer sing na mapung oina pangthok patangai fadri hana Biswajan amakata ki youth and women six sections the mana focus period har kanda punamaksi kamai tawduna kun lair ba habise on gadage habisini Congress party ga BJP party ga khena base dum lay BJP party is a party with the difference haibani ideologically based tawba party amani aduga Congress party any allegation tawjabagi wapum nate time to time makogi matam gi oiba ideological oiba posak sema kanda ideology yen puthopani mage asengba ideological book amta laibra haibase mayam praja mayam na dum tv masi lerangadabu mande youth and women ngasisu Imphal West SP ki miyang makhada CDO Imphal West na pauna kaithil ki manak taleba kakhulong khul ki godown amadagi yamna ba tobeko ki polam sing fagat kre ngase upung tararum taba doida OC achau liching makhada team mana godown do sanction duna yeng lobada sajan khaini madi tongan tobeko ki polam sing yawba bek marifurom thengnarakhi har bek sing ase amam amdal palising tararom gi oigani hari godown do kanagi noi khang ngamdrabasu fagalibu polam sing adu gi mapu sing di khang ngamle makoi sing adu de Bihar gi Rajkumar madi Uttar Pradesh tagi Bridges harba mioi sing asigi ni haiba khang ngamkre ningsing bi abade Manipur government gi akan mamiyeng amaga loinana Manipur ki tongan mafam sing da hidak mana zarda khaini madi tongan tobeko ki pothok sing yon ma thingnan na ba drive kya satadun lakhi bani nakalam romda haukiba jun manga da pangthokiba World Environment Day ki thorum da su Manipur ki Chief Minister na pot yoliba sing da tobeko ki polam sing yon ma tokpi ro haina apil taukiba su laikra bani Lamding Educated Welfare Association Liwa Lamding Kumantem Laikai na satharpa mayai kab nisa sab tingma ki saruka moy ngarang sangayumpam nungfau dagi nisa sab mi kuntaret far hari far gure sing liwa bade lamdam adom gi club ki mi sing na warak watem sathar batungda imung manung gi mi sing da sinakre loinana lamdam asida mayai kab nisa sab yoli ba mi sing na so in khalak libana sing gi khanbiraga nisa yon batok na ba liwa gi maikai dagi apil torkli Manipur government order magi matungina CAF and PD wet and measures IOC madi police department gi oiba apunba special task force ama semdona surprise visit chatun oil pump singda asoiba aran lairi bara haibdo yengshin ba hokre ngasi Imphal gi tongan ba mafam singda leba oil pump singda special task force ki team na chatuna yengsin ki ba loina oil pump singda thau kya yamna lairi miyam da pung kya fa tau piri amade thau singda po yan hapra haibna sing yengshin ki ngasigi yengshin khongchada da thau gi temperature abadi density sing ondona team maduna yamna kupna yengshin ki India gi tongan ba state sing da hariba thawong ase haudok kraba tungda Manipur da su thawong ase haudok tuna oil pump sing na niyam sumna miyam gi thabak tawna na ba thawrang ase paikhalaki bani Class 10 for pass talk the candidate ama Rashtriya Madhyamik Shiksha Abhiyan Ramsagi Oja khan mada yauram le asaba certificate paire ga oja ki post khan ki basu kayamarum yauram le hana All India Students Federation AISF na fongdorokli ngasinung til BT rota le ba AISF ki office ta pawmi singa unaba mada lobas ki president and sanahal na fongdorak pada hauki ba sahi ki December 23 da Manipur government Ramsagi Oja lob ki process ta aran asoi kayamarum yauram thengnare lobas ki thawmi singna Singna bakara laibadagi candidate singna thajalakiba certificate amasung document singa do Board of Secondary Education Manipur Council of Higher Secondary Education Manipur amasung Manipur University satuna thijulobada sajineba certificate ne hai khang ngamlakibani hari pun oza chani humputaruk lawgi manungda oza taramathoi di asum aran giengdana selection process pangthokibagi mami chawna tare punna magasi ki sab evidence su lubasi ki kut laire fongdorki Tungiumbi ora kataba mahiro kya ba chumbalam bi da khut pai duna pubi ga dor oza gi sin pamase mioi kharana chenja thumja tawduna mahiro khunai bu laikha tan ba sin bane thawong ase AISF na tarai na lawde hiramasi gi matang da anoba lenga ka sin athu matam miyeng sang bi duna makai da thabak pangthok pin na ba mari le na ba singi pukning chingchilakli
Hujik paliba government sina krai phawba chumba tawbageda akhoi hujik yengba tare kaigino da certificate class 10 phawba pass tawdaba candidate singna oja oiram base akhoi ngaktaba ngamde akhoi si board ta challe board ta council da bet tambam akhoi DM college da MU da phajan thiga jab kanda haiba candidate sing gi maming matha yarom da ba row number semdok semjin tawromba mayam ama si yarom basida akhoi na phajana government sida hujik appeal tawjaraga athuba matamda akhoi hujiki oja jing je lokthokpa natraga matik chaba dandi pigadamni haina akhoi ai siki mai kai di appeal tawjari Laikhidraba Arambam Somrendro ki taratare subening singkumon ngasi kurai nandebam lekai da pangthokre da Arambam Somrendro Trust amasung Social Standard Club kurai nandebam lekai da sindur ngasi ki thormadu pangthokki bani ayuk angan badagi hoduna lamdamasigi allaman imai bena masung satra ki luchingba kayan Arambam Somrendro ki mitamda hai laikatun ikai kumnaba utki Arambam Somrendro maribak ningba lamdamasigi nupi kunai bu awang mathak ta pukan na bhona ba achaw thaudang loramba athauba mani Manipur ki apun masaktam kan na ba sing tam ani ki marakta nungsina ba giliklam ya lambata na tana theater amasung drama da thawai yaujaba dramatist amasu oiramba miyoya mani activities kaya amada yaudana laibaki chawkhatnaba tawramba adugumba ahongba poraknaba honaramba kano amani akhoi lam sigi sannoda soil ni ma yamna nungaitaba thogdo amada Jungi tang tara Englishing anida mafam simaktada magi thawai asi thagibani Manipur gi mafam kayama amadi mapangi maitai tabalam amasung atop mabun siba mayamgi na khoina magi chahi gi ningsang kumono ina pangthokna leibasina handakti chahi taratret suba kanoni Ningsing numida se iboyame sumanglila sanglen da su pangthoki ningsing thoromado Manipur sumanglila council na sinduna pangthoki bane ningsing thoromado the council asig luching masung members sing masung lilag artist kya na saruk yaki thoromado the saruk yaki ba wangang loi singna laikhidra ba somenendro na Manipur kunaida sana phata Manipur kunai sana pathapu yamna kumna yengki lamdama sida laiba nupi kunai bu sakot handrabade apun mak kunai sakopra ngam loi haiduna nupi singba awang ma thakta thangat na namba honara misak ni haina Singthana ki Saknai rab aiba isai mayak iba nupi sing awang thak pukhalam laikhidraba Arambam Samarendra ki taratare suba Arambam Samarendra martyrdom anniversary pangthok pagaloina taranithoi suba Arambam Samarendra memorial lecture pangthokre laikhidraba Samarendra ki ningsing thoram sung memorial lecture adu da Arambam Samarendra trust na sinduna konung lampak tale belem yan basanglen da pangthok ki bane ningsing thoram adu laikhidraba ki imung manung amasung Naknarama miyoy sing amasung miyam na saruk yaki ningsing thoromadu ki saruk ama oiriba taranithoi suba Arambam Samarendra memorial lecture adu People's Resistance Movement Against Demographic Invasions in the Northeast the Manipur Experience haiba topic ta Manipur University ki retired professor Soyam Lokendra na lecture piki lecture adu Economic Department Manipur University ki head Professor Amar Yumnam na preside tauki loinana Department of Biostatistics RIMS ki Professor R.K. Narendra Singh na senior discussant oiki. Population info na missing henggali, but biological henggali ba missing na duga info na ilo missing na duga estimate na kaya gancha harmoniously manipulate. Medium sakit kilo di policy masih di policy mamamil. So missing ama tamapan. Di pumapan di October ram nada India da annex over betul jadi. Aku ini mungkin bagi mapan lagi laku ini meeting se. Jangan bagi meeting se. Estimate tu nama regulate tu nama bagi mekanisme se. Ya na. Macam bagi chief commissioner apa human singna masih. Manipur da lariba lam sing manung da sing da umang marang kai na thadrabadi amasung Hawandrabadi nong panasurabasu isingi awabadi adumak mayok na bagi mathakta lawu singu da akai bahena laklagani hana Directorate of Environment ki Deputy Director Dr. T. Braza Kumar na Fongdokre Iravat Foundation is in the Manipur Dramatic Union ki auditorium da pangtokpa Sustainable Agroforestry Management in Manipur ki seminar da wafamasi Fongdoki mane seminar adu the resource person in sarugya ki Braza Kumar na rainwater harvesting and sustainable uses haiba hiramasida makha taraduna lamdamase natural resource
yam labor lamdam amane lairiba miyamna magi apam mai kai ka hena changsil lakpati mau sagi khalda sapu pirakpane nong phana surabasu umarang kaina haudrabanina ising subsin bangamdre lainungda laiba ising gi sangsu hanthakre ising gi awaba kohon gi harabade sing da su umarang kaina thabagi matakta pukri macha taurga thambasu mathau tai fongdoki kamdona hallam sene ising loksun dami kamdona magi ising pyo kono de kono sinere ba ro pa kamdona sabira ne ngena magi karmai pro haini ki niyom sisi apana khanga kada apana magi dum chase habane niyom haini ki business knowledge personal knowledge kana khanga scientific choiba kibe ke gi ano mo pattern sanani ga khanga ani kun sika kum sanani zakame ni zakada ising apagi yagadi koi control on structure na apna control na apagi puki masam da to kra ising lo khonje mana kaira thangna se masli phane sobore not harvesting ne apna policy United NGOs Mission Manipur UNMM na sinduna Independent People's Truth Commission haiba thim masig matangda khananen bag mifam ma pangthokre mifam adunga si North AOC de leba Classic Hotel le pangthoki thoramadu saruk yaraduna Chhattisgarh High Court ki retired Chief Justice WA Sisak na hai Manipur de leriba problem singa sig horuk pham di corruption de ne afwa de corruption ne hena miyam da piba saitheng na heli asumba tawge hadabadi isa hana chumthok mathau tai mak namaka taraduna kanglu masel gi marakta unity purake hadabadi ekoi masel amaga to na tinaba unaba amadi loinaba mathau tai fongdoki khana nainaba du da wangang loi singna lamdama sida thengnariba justice amadi injustice ki matangda makoi gi oi mot sing fongdokna ki ngasi gi mifam da civil society organization gi luching sing academician sing intellectual sing women organization sing gi luching sing human right activist sing amadi defender na ching kyana sarugya ki Segmai Assembly Constituency ki MLA Hekam Dingona Laisabi amu ikai khumnaba mangan khre na fongdorakli wafam asig mayok tangasi Assembly Constituency asig mafam taramathoida miyam na pak nana wakat mifam pamduna protest tawkre wakat mifam asig matang da kurkul apun manupi chakot luki president Manohar Mayum Bilasine na fongdorakli beda thangoi ban maike ki miyam na wathoga asig matang na wafam kya fongdorakli ba se MLA Dingo mingsathian na ba khotna bane MLA asina kanagum manupi amata ikai kumna bamangan kiba laite madugi matakta laisabi aduna dingoga yumban mari thamduna abortion fawba tawki abasichu yumpham yaudabane maram sadana MLA bu lan wonba hotna ba asi tokpiyo matam pumda segmai assembly constituency ki miyamna MLA dingo ki damak lepkani fongdoraki maki mapa sina leiringai mapan pharingai matamnadi nupi silae laktabana tema la matung jamana bot si mapa leigidre matung dingkusina bot lepe ka kadra matung dagi ma suklak lakidra bani ba man atopa mai ke de sat khreba masali satara mas maina khoi ni si kano tawrasi khol ma masana yagidre ai di maina isi leigidre bani itai gi masaji ayoga leirani haina man leikreba akhoi mayam sina chaba thakpa khangdagai haidi mai kai khuding chelaga isaji bu vote khana ba honna ki bani ma di angau bu dong leikhra bani ba ma sumba matam nupi angangi wakhan kari kara ma mat leigidre ba matam mana khongaw na maga sat khraba matam ni adu mana hujim phot kara kanda mana namdara leigani hana chongsalak pani ba aduga magi nupi obagi jan mangba magi abortion tawi adu ada hariba matam ji dinguga mari amata leina de khoina hangba matam da nakal muramda thangmai band laibi nupi aduga mahaka matam amada khangnarami aduba mahaki mafamda nupi asina sirakliba maral yumpham yaudabani hana sengmai kendra gi MLA Hekam Dingon ahan boina media sengdorakli kurkulta leba MLA sig yumda pawmi singa unaba madai kam dingo na hai pakhang laisabi khangna ba tinna ba haibasi miyobi gi satnabi ni adubu nupi asina unparliamentary oiba wafam kya sejina rakpa sina maram oiduna mak na sengdokpane nupi asina sirakliba marala se hainingai leitana nungai taba fawi wafam pumba aranba ngaktani fongdoraki nakal maramda nupi obi izat pu ikai khumnaduna amade nungsiba utuna makpu tengbang bamyambu hainingai leitana thagatli adubu asumba thidokpiduna asum bagi mai kaida sanction birabade hen penza ba oigani hana MLA Hekam Dingon fongdoraki anan parliamentary ba wahi kya ma yorpadagi ai sendokta yadana ngasi ai press media gi through da ngasi sendokchabani nipi si tasengna ai matamamda khangnarami mana ai gi thakta infam yaudaba yara kya shirakpasi ai tasengna thamui sokna ai nuaijade mana siriba angona siriba maral singsi
ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯑꯆꯨꯝꯕ ꯊꯤꯗꯣꯛꯑꯒ ꯁꯧꯒꯠꯄꯤꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯍꯦꯟꯅꯁꯨ ꯄꯦꯟꯖꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯒꯗꯕꯅꯤ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔꯗ ꯁꯣꯛꯅꯅꯕ ꯃꯑꯣꯡꯗ ꯑꯁꯤꯒꯨꯝꯕ ꯆꯥꯔꯖ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯁꯦ ꯑꯩ ꯇꯧꯍꯟꯖꯅꯤꯡꯗꯦ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯑꯁꯤ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗꯅꯤ ꯈꯪꯗꯦ ꯑꯃꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯑꯣꯏꯕ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯔꯣꯏ ꯍꯥꯏꯕ उरीपोक की मोनिका लाखी प्यारी हाट पर मुए फांसी तौदुना हाटलो अथुब मतमदा वायल फंगना फर्स्ट ट्रैक कोर्ट लिंखत लोहाना कंगलई सनु कनमलुप की चेरोल अमन मरीलेन बसिंगी पुकदिंग चिंगसिलकली उरीपोक बसस्पति लेकाई इम्फाल लेबा हेरिटेज कन्वेंट स्कूल की फेलिसिटेशन सेरेमनी 2017 पांगथोक्रे ngasi ki thorma da hantag board of secondary education manipur na loba high school living certificate examination da top 25 position holder ki manung da yarok be school si ki mairoi ahum da lupa lakh amamam pi du pungning thawat ki loinan examination se da chad marifu ki mathak mark fanglak pa mairoi sing da laptop amamam pi du pungning thawat ki panbayai heritage convent school asina mamang da karingba school si ki mairoi na top 3 position holder की मनुंग चलबदी लुपा लाख मंगा नत्रगा कार अमा पीबा टॉप 25 पोजीशन होल्डर की मनुंग चलगना लुपा लाख अमा पीबा मदे साद मरिफु की मथक फंगलगना लैपटॉप अमम पीगनी हैना लाउथोखिबा लैखरबनी 2012 तगी स्कूल चे कोई ऐसा एलसी यावजरपद दगी ना जुबाव रैंक अमा अदुम यावरी रैंक अमा अनि लास्ट ईयर रैंक मरी यावरी अदो हंडक रैंक अहुम यावरपुज अखोने याम नुंगाइजबा मना नांगैदि 10th रैंक की मखादा सुम लेबिन हनमुक्ति 8th रैंक त अंगांग अमा यावरी बिदेली अंगोम से 8th रैंक ते यावरी कोई स्माइम तो कोई थमजरीब टारगेट फर्स्ट सेकंड थर्ड से ताबंगमगदरा हाइना खंजे रैंक 25 फाउ यावरागना 1 लाख अमा अदुम बिजै अदु फर्स्ट सेकंड थर्ड तारागना कोइना 5 लाख ने कार पीबा हाइना कोई अदुमाइना प्राइस से थमजे पाउमोय कॉलोनी के अकोइबदा लेबा अफब माइरोय सिंगदा लिचेम बेकरी एंड मो बेकरी ना अचम खुदोल पोट पीदुना इकाई खुमना उठ्रे हना पांगथोखिबा CBS की क्लास 12 to 10 की एग्जामिनेशन दा कॉलोनी से की माइरोय निपान अवांग मार्क फंगदुना माइ पागलखी मखोय सिंग अदुगी मरकता सेंट एंथनी स्कूल की माइरोय RH डोरिना ना चादा CBS की क्लास 10 की एग्जामिनेशन दा साद मणिपुर मंगा फंगदुना माइ पागलखी लोयना CBS की क्लास 12 की एग्जामिनेशन दा RK सनातोमी देवी विद्यालय की माइरोय लेवेरो लानाना चाद हुमपुत्रा हुमदोई फंगदुना माइ पागलखी माइरोय सिंग अदुगी तुंगीदमक मखोयना पांगबा याबा स्कॉलरशिप की मतेंग पांगना होटनबदा लिकेम बेकरी एंड मो बेकरी ना अचौब थौदांग लौगनी सुहारी इम्फाल वेस्ट कमांडो ना UNLF की ओवरग्राउंड थबक तव मियो यमा फारब मियो एदु बिष्णुपुर डिस्ट्रिक्ट की मनुंग चना कुंभी बाजार की मोइरांगथेम चैंपियन सही कुदमाथोई अपोकपा कैदीनाथ ने चैंपियन असी OC कमांडो इंस्पेक्टर P अचौबना लुचिंग टीम अमना म्यांमार ट्रेनिंग तौबगी संगनब मोइरांगखोम दे लेबे मोरे पार्किंग गाड़ी थीरिंगाइदा फाबने हरी फारब मतुंग आइन गे बथौ लौकतनबगिदमक माग पुलिस स्टेशन सिनकरे Initian ZPRN amadi United Liberation Front of Western Southeast Asia UNLFW gi chairman oiramba Sangwang Sangyung Khaplang SS Kamlang laikidabada lona thinkraba Manipur Naga People's Front MNPF na chero lamada awawa fongdorakli mahakna notice ki miyam maruaina naga singedamak honaramba madi revolutionary movement kidamak mapunsi kathokibadu kidamak miyam na mahakpu baba Khaplang haina su kaunarambani haina thagap fongdorakli loinana laikidab ki thawaina ingna chikna laikiba oirasano haina chero lasina makha tarakli amaromda SS Khaplang manung matam sadan laikidabada lona thinkraba kanglaipak Communist Party na su chero lamada awaba fongdorakli KCP amadi masigi lanmi sangluf miyam gi fingang lanmi MFL gi General Headquarter 131 Battalion 141 Battalion Training Center amadi atai unit singda minute ani 2 minute leptuna awaba fongdokiba loina luching purela sigi thawai na mapugi lekon ingna chingna laikhen na ba ishwar gi mafam da su thawni jaki hana chero lasina makha tarakli matanga shaida break emalozage Manipur amadi malingi tongan tongan I pau single loina na koi break te gyamna thuna hanjarake impact news po migeng ta duna lebiyo break ematungda mayam amuna taram nokchari loina na bulletin sigi makha ta pau sing miyam da pijari lakliba jun taramari dagi taranipan fawba tara taruklak suba annual conference of Northeast Region Commonwealth Parliamentary Association ELNER CPA Manipur State Assembly Complex ta Lok Sabha ki Speaker Sumitra Mahajan na hawdok lagani
wafam asing asi speaker Y Kem Sana senior editor amadi journalist singa unaba mada fongdorakibani loinana unaba da Manipur Legislative Assembly gi Press Advisory Committee hapa numit humni gi media person sing tagi oiba parliamentary reporting pangthokpa assembly ga mari lenaba publication sing English amadi Bengali script ki mahut maitei mek na sinbagi matangda amatoini yana kiana sirol mata kangalakli pau kon iga Theater gilam the Saknairaba Laikhedraba Patma Bhushan Haistam Kanhailangi contribution to Manipuri dramatic literature Hiramda Kananabaki Tauromama Pangtokre Site Academy Masung All Manipur Teachers Association Sindunangasi Pangtoki Batoramado DM College Campus Leba DF Literature Center the Pangtoki Bane Theater gilam the award Ga Fankraba Saknairaba theater personality as in a hingling Matam the Pangtok Lamba Tavak Toram Kab Ikai Kumnaba Utpoina Toramado Pangtoki Bane Thauramadu Mari Lenena Lamdamasigi doctorate amasung research scholar Kamarumna Kanailan Gimaram the Iwa paper Mariam Supatoki Thauramadu the Site Academy Kolkata officer in charge Gautam Paul Site Academy Manipur Advisory Board ki convener Ais Vihari Singh amasung All Manipur Teachers Association ki President W Zugindro Singh Su Sarugyaki Mana ulumyo puthomyo drama jinga se masina Manipuri jati asina leiriba makai mangdan leurani ningsangagani aduna ma mangi bejai khoi achoba mangjabamani mangna drama gi lamda kalamiba tawrumiba thabak singa se ai khoina kedungna kawbong amoy mahapu nohudra mahapu khangdaba singa duda lamjing laktang naba maki maming se matam kuina ningsing nabagi damakta ngasi tawriba literary forum ji gi iribe singa se khoi mayam da phongdoga Folklore in Manipuri literature haiba Fungawari Matangda Literary Forum among us Deaf Literature Center DM College the Pangtokre Site Academy Manipur Sung Manipur Folklore Society in Falna Sinduna Thorum the Pangtokimane Lamdamasida Fungawari Libaki Chanabi Lerak Tabamasung Mang Higadabagi Kanaba Thorum the Pangtokimane Thorum the Manipur University Resource Scholar Aniamsung Doctorate Kana Folktale in Manipuri literature, Valet in Manipuri literature, Manipuri Saita da, Light in the Wari Yamasung, Manipuri Kori Londa, Taza Wari Haiba Pepper, Mariamasu, Patoki. In Kalaklibana, Singi Makal Kayagi, Kalab, Yokan Pandam da, Yumnam Lekai, the books and coffees da. Sinduna ngasi open mic poetry art exhibition amasung music session Kekru session 01 books and coffee da pangtokre thoramadu da na wari bakabi tarataret ki saideng kuntra mathoi yauba Kekru ko bo saideng lairi ka masu fongki thoram ki manung chana mioi kya na marmana izaba saideng kya pathoki ngasi ki thoramadu da isai artist kya na su isai pena amasung ardek da sayon gi zagoi sukudol tamki Manipur ki thau sing thok bai ba hiram asida na singi khana nainaba ki thawrama mangasi khangabok lukhoi lampak community hall pang thokre mifam adu na warif ahum lauki warif sing adu di ahan bada miyam gi ayab yaudriba fawba thau sing thok ki plan miyam da khangandriba fawba thau sing thok na ba Asian Oil Field Service Limited and lainung hup ki thabak sa tariba si lefan ba ani subada lamdama sida mau sada ki lerak Lantum Singasibu Na Sina Ngak Senba Madi Ahum Subada Sustainable Development Amadi Environment Ngak na Tamba Ngamna Naba Oil Company Sing Central Government Amadi State Government na Thabak Paikat Pa Asini Sugnu constituency ki manung chana laiba wangu mamang sabalda MLA ke Ranjit ki quota da lak kerosene yenthok pidre hai nangarang local TV channel da phone ki wafam ado yumfam yaw da bamade aran bo wafam ne constituency ki polling station number 39 by 13 Ward number 2 da yumthong khunding kerosene liter ani ani ge sang da yenthok li ta mangarak hanjan hanjan mai pak tuna MLA oina karak laba Mioy se ki mingcha thina na ba mioy kharan aran wafam sandok pani hana Sugnu Youth Congress ki secretary Moirangthem Roven na fongdorokli
ngasi nungtil Manipur Press Club ta paumin singa unaba mada moirang tem Rovian na hai Congress Party dagi karakpa MLA oirabasu party gi khenaba thamdana polling station adugi yumthong da thau yenthokli mioi kharana MLA gi mingcha thina na bokhona ri buthawang adu makha na tawbi kan waina su mahakna appeal torkli oinam sanan bi debi akhoi gi engage ta BJP gi worker ni BJP kangubu thau yen bi de haina badram tawri base masi oidabani natragana masi namthak ni karigomba matungda तौरगदी अखोई लोगी मतुंग इना मखोई द चरक पिरक पयाई अखोई के MLA सुगुरु की एसी की के रंजित ngasi mana he karak pada yam da sugumba misang mikhai nagi basu laite mana het karak padagi hariba polu ma se akhoi yen thoksai adubu handak ki se yamna laibak thibane hana laujai Relief Center for the Welfare of Differently Able Persons Manipur के Vice President Lenin Hirombo Northeast के अरुणाचल प्रदेश के National Platform for Disabled Rights and Duties की State President वैन खलक रहे Lenin Hirom ना कथोक पगलोने ना Differently Able Persons सिंगे दमक ताऊ की बा थोइदोक हेंदोक पथबक सिंबु सखंग बोइना माकु अरुणाचल प्रदेश की State President वैन हाबलक की बने हिरम मसिक मतांग National Platform for Disabled Rights and Duties की National President Dev Sarmana order में थोक रहे लोनेना लाख लेबजुन कुलुमदोई कुनमरी मदि कुनमंगादा उत्तराखंड की देहरादून पांगथोक दरबे स्टेट मदि नेशनल लेवल की सेकंड नेशनल कॉन्फ्रेंस सरुक यान नबसु महाकु खलक लहरी सपरमेना पुलिस स्टेशन की मनुंग चना लैबा पांगनोल विलेज अमसुंग खोलेफ विलेज की लोनाबदा नुपा अमगी असी बाक्चांग लैरमले मियोय असे लैम खोंगदगी लेटमिनकिन चोंगलोय सई निफुमाथोय अपोपगी मिंग सैजांग चोंगलोय कौई हाइबा खंख्रे माकना सिरमलिबो मफम असे विलेज 2 असिगी मयाइदा सेनबा तुइबोंग रिवर की मखादा साबा थोंग अमगी मखादा माकना पुगिबा साइकल अमगा लोइना सिरम थेंगनरखिबनै मियामना फोंदोरकपदा लेटमिन किनगी नुपी असे जी सबरम मैनादगी ने नुपी मपाम दंगरांग सटखिबदगी दुंगथिल पुंग अनिरोम ताबा अदुआइदगी थीबा खंगदना लैरखिबने हारी ngasi lawuk to kumba mioi sengna asi baksang thengnarakibani asi baksang Saparmena police station na lokot krei social Young Club SYC Kakwana Nauramlikai Boroi Makong Leba Living Homeo Clinic and Pharmacy Kusam Naduna Nomagoiba Lemna Lying Mugitauram Pangtokre Tauramadu Kawa Hudrom Likai Leba Ibudo Morang Popa Community Holder Pangtoki Nasigi Lemna Lying Badu Ayukipung Nipana do I hold Nuntilpung Ama Fawa Sataki Saurang Mingoi Humpatra Rom Saruya Kibukalona Hidak Langtak Sungsu Lemna Yentoki Matamatang matungina SYC kawana miyam yaipan na paikalak patharom singi manu janna ngasigi lem layang gi thorom adu club asina sinduna pangthok pane makhata na miyam yaipan na batongan tongan mathabak thorom sing paikat na basem sari hana SYC club ki president Huidrom Imona Fongdorakli Turel tautharakpa yamlaba uwa kaya sero Tingang fai sakpi kachada mayada paisinduna laibadagi lawfam kaya ising fangdaduna law sit payabagi film lakpadagi Sugnu Assembly Constituency ki MLA Kanghuzam Ranjit ki miyeng makada JCB sizinaduna kothokre sera sakpi damanakta Park sana u mayam paisinduna lairiba mafamaduda ngarang MLA ke Ranjit na chatuna yengsinki hiramasig matang de MLA na fongdor kibada turela sita tautharakli ba yamla uwa kaya sero Tingang pai kasadam the panduna lady Masinamaram Orga Serogi Akoi with the lady below Pari Sanipangi Matakta ising fang the Budagi low Uba Yadav if you the lady ising South Torpomatamda Nagya the Paiduna lady Upal Wapal Kasi Center Tuna Hena Awaba Mayo Nagado Ribane Maramasana Miamna Tengna Riba Awaba Sekon about excavator Sijinaduna Turel Konung as the Pashilaba Uwasing Loktopa Tabag Paikat Vani Pongdoraki Dam si sana bahayana mari lenaba department ga loina kaya rakhana yengba lakhre laibak thiri badi masagi aina hariba turen gi course magi sing isel se masi fix laitaba pandam laitaba aduna hoji kilometer ama hena kilometer mai maya pa amni turen gi leinung se leisi maramdi ising si daram da gi haidok podona phat with force ga loina lakpa ganda magi liklam si kaidana laita amarom dong chenba amarom dong chenba amathakta Sabam Yagadra and Hong Hong course hong with Mopama Yangure, Adu Madu technically actor Kumatum the technically Madu feasible or the success or the Bokara, even a Moram Orga,
ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯍꯥꯏꯇꯥꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯃꯁꯤ ꯄꯥꯏꯈꯠꯄ ꯉꯝꯗꯗꯅ ꯂꯥꯛꯄꯅꯦꯕ Moirangthem Ibotombi Memorial Trust na Hairok Talaiba Ahal Singda Tha Taru Kudingi Piba Ibotombi Memorial Pension Scheme gi Senfam Singh Yanthokre Trust asigi President Oiriba Hanagi Education Minister Moirangthem Okendro gi Pangthokpa Thauram amaga loirana Pension Scheme gi Senfam Singh adu Yanthokibane Pun ahal loiraba pensioner Chamapan lom de Palising ama chani gi oiba Senfam Singh Yanthoke Thauramadu mari lenana Okendro na Lenga ki khudong sab fangudrba lairabagi pankhay gi makha adlaiba singda trust asigi mateng pangbane senfam ase olakpa tha dagi di tha khuding pi nanaba hotnaragani masidana tana scheme ase hairok tadana tana district amasung state ki thakta southok nanaba hotnari fongdoki Hauzik Sanabagi Pauda, Imphal West District level under 17 Voice Suburto Mukherjee Football Tournament, Nasidagi Kumalampak Main Stadium, the Sanab Hokray, Nasi, Aubun Mita Sanaki Tournament, Sigahan met some CT Hare Secondary School Amade, Nilamani English School, Panjal Amam Chanaduna Dro Chatki. Tournament asigi sana pathapti matung ina kicks from penalty marks na match asigi aka apo lepna bada Nilamani English School na Panjal Mari loina na CT Hare Secondary School na Panjal Ani Chanmana maram oiduna match ase Nilamani English School na CT Hare Secondary School Panjal manga ahum da maiti piki Tournament asigi anushuba match tana Little Master English School na Maria Montessori English School bu yamna laksha na Panjal Taret Sinoda maiti piki hayeng sathariba football tournament asigi makhata ba match ani sanaragani 17th Suba Junior Girls Inter-District Football Tournament Imphal West District Football Association Mai Pakre All Manipur Football Association Miyang Makada Ngasi Kumalampak Artificial Turf Ground Sanakiva Football Tournament asig ahum sub league match sama da Imphal West District Football Association District Sports Association Bishnupur Panjal manga sino da mighty pi bangam ki Imphal West District Football Association District Football Association Bishnupur ma da Imphal West District Football Association ahum na saruk yaduna double leg versus the sathariba football tournament asig mari sub league ta Imphal West District Football Association amasung District Sports Association Bishnupur anina thas ki taramanga da lamba taunargani Manipur ki puwari dahan boina hero ai likta mapamam kan mangam krabnero ka Manipur ki sanaro singbu taram na okre ngasi Veteran Sports Association Imphal na sinduna association asigi treasurer wadi bathangmai ban yumnam laikai da leiba en Iran Kumar gi yumda pangtho ke ba thawrama da matamam gi maming leiraba Manipur ki saknairaba football sanaro yamade nero ka Manipur ki sanaro yam sung official sing adu acham khudol pot sing pi ki ba aduna ngasi gi taram na okchaba adugi mapung oi ba tharam oiki Matamam da Manipur ki football sanaro kya na akangkan magaloina na masana sida thawayaw na sanar makaya aduna lamjing maira oirga ngaside Manipur ki lehaw da hawkiba football sanaro kya na India ki tongan wa football team sanaba galoina na Manipur ki football team amana hero ai league ta mapam kan mangam kibani haina Veteran Sports Association Imphal ki General Secretary Aids Imona lamdamastik miyam da thamlakli All India Football Federation gi miyang makada All Manipur Football Association sinduna AIFF D license course ama ngasidagi Manipur Olympic Association gi sanglenda pangthok ba hokre malema sida ladiba miyoi kiana khwai gi pamna ba masana mo odiba football masana sida ahian ba mikeng sang ba loina na masana sibo hena pakthok sauthok an ba amade aphaba sanaroi masing hena puthok na gi pandam da pangthok leba AIFF D license course sida punamiyoi kunmari na sarugyari course asigi instructor na AFC A license holder El Sauba Debi Amadi coordinator ki thaudang na TH Ojet na Lauri Amfa ki president S Sana Tomba General Secretary L Ranjit Roy Galoina na association na sigma saknai bumi kya na ngasidi ki hawkiba AIFF D license holder ki course hawdok pagi thorama du saruk ya ki
Humpuni Thoi Suba Sa Churchan Singh KCSICB Memorial League Kam Knockout Open Kang Tournament Nambul Mapal Kangkut Mai Pakre Manipur Kang Association Yang Makada Singjamai Kangkut Sinduna Singjamai Namai Pamlekai the Labor Singjamai Kang Sangda Ngasisana Kiba Tournament Secretariat Sub League Match Samada Nambul Mapal Kangkut Singjamai Kangkut Team Bibu Panjal Kunitoi Nipanda Yam Lakshana Mai TVP Kangkut Tara Nitone Saru Yadra Megi Kuntra the Sataba Hokiba Kang Tournament Sigi Nipan Sub League Match Samada Gopal Dev Kangkut Yaskula Madi IWKK Uchekon Anina Hayeng Lambata Nargani. Tara Tares Suba Arambam Somarendra Nixing Kumon Thoranga Marilena Taruk Suba State Level Saibi Invitation Tournament Ngasitaki Sana Bahokray All Manipur Saibi Association Gibi Makada Kurai Sazoleka Deleba Uttarayan Theatre da Ngasitaki Pangtok Pahokiba Tournament Sigi Kezi Nipumanga the Kezi Yankai Fabu the Labour Nupamas Asengi Kanglupta Missy Kolgi L Dananjoin Army Position TTADCA GN Besorzina Anisuba Position Amadi EEA GN NZ Genevas amadi YLKGL Singkai Anina Ahum Suba Position Taki Thang Tagi Sintak Purel S Nodia Mangang All Manipur Chaibi Association President of Manglem Maite Yamadi Association Sigi Masak Naira Mio Kananga Sidiki Hokiba Saibi Tournament Sigi Haudopi Tormadu Saru Yaki Tournament Sida Unit Tarama Panagi Lak Pasanaro Humpunito in a Tongan wet category Singda Lamba Taunari. Matanga soy the bulletin say tension jadrang gimawin na headline zamon tamjari numit sing the pikala kiba wakat sing sada humpuloshin ngam kre matam sang da thabak sing process daw yan chief minister na pongdo kre Chief Minister N Birena Luching BJP government lak patagi sing amri tamam markan sing galakuna sakut pagila mi sanction lagi hana minister Vishwas na pongdo kre CDO Infal West na Kakulong Infal ki godaw na madagil pa lak ni palom tongan magkay sing pagat kray. Manipur government na surprise visit sa tunok oil pump sing asoy paran laibra hay na yang sing bahog kray. Class 10 passed of the candidate ama ozaw in kalambatan at ana asal certificate 5 sinsu ozaw in kalam na AISF na ramsag man ka maral sirakli amasung laikidra basak na ba iba aramon samarendro ki taratres subaning chin kumon numita niyam na hita lekatam kai kum na utkray